ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯩꯅꯥꯂꯤꯀꯥꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯁꯔꯨꯛ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯀꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯥꯡꯂꯦꯟ ꯀꯦ ꯍꯩꯁ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯡꯉꯝꯕꯅ ꯕꯥꯖꯤ, ꯀꯔꯤꯁꯨ ꯊꯦꯡꯅꯔꯛꯇꯦꯗ꯫ ꯂꯥꯟꯃꯤꯁꯤꯡꯒ ꯀꯩꯁꯥꯜ ꯆꯅꯨ ꯊꯤꯕ ꯆꯠꯄꯗ ꯆꯤꯡꯗꯨꯒꯤ ꯃꯌꯥ ꯌꯧꯔꯛꯄꯗ ꯀꯩ ꯑꯆꯧꯕ ꯑꯃꯅ ꯂꯥꯟꯗꯥꯔꯛꯇꯅ ꯃꯥꯒꯤ ꯊꯣꯛꯄ ꯀꯥꯏꯗꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯁꯤꯗꯕꯨ ꯁꯤꯗ꯭ꯔꯗꯤ ꯈꯜꯂꯒ ꯀꯩꯗꯨꯗꯒꯤ ꯊꯩꯔ ꯆꯦꯟꯕꯗ ꯆꯤꯡꯒꯤ ꯋꯥꯡꯃ ꯇꯥꯅ ꯆꯦꯜꯂꯨꯔꯦ꯫ ꯀꯩꯗꯨ ꯇꯥꯟꯅꯔꯛꯇ꯭ꯔꯦꯅ ꯍꯜꯂꯒꯦ ꯇꯧꯕꯅꯦ꯫ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯗꯨꯗ ꯀꯩꯗꯧꯔꯕ? ꯍꯥꯏꯌꯨ, ꯏꯄꯥꯗ ꯇꯝꯃꯨ꯫ ꯂꯥꯡꯉꯝꯕꯅ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯇꯥꯔꯒ ꯂꯩꯔꯝꯂꯦ꯫ ꯑꯩꯅ ꯍꯟꯒꯦ ꯇꯧꯕꯗ ꯁꯒꯣꯜꯁꯨ ꯈꯔ ꯁꯣꯛꯑꯦ꯫ ꯑꯩꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏꯅ ꯄꯣꯊꯥꯔꯤꯉꯩ ꯀꯩꯅ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯩ ꯎ ꯃꯊꯛꯇ ꯀꯥꯈꯠꯄꯅꯦ꯫ ꯁꯒꯣꯜꯗꯨꯅ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯑꯃꯨꯛ ꯀꯨꯝꯊꯒꯦ ꯇꯧꯕꯅꯦ꯫ ꯑꯗꯨꯗ ꯀꯩꯗꯣ ꯂꯥꯛꯑꯒ ꯁꯒꯣꯜꯗꯣ ꯍꯥꯠꯇꯣꯛꯂꯒ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯗꯤ ꯎꯗꯨꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯌꯥꯜꯂꯒ ꯈꯔ ꯂꯥꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯀꯩꯗꯨꯗꯤ ꯁꯒꯣꯜ ꯆꯥꯔꯒ ꯂꯩꯍꯧꯔꯦ꯫ ꯑꯩꯗꯤ ꯈꯣꯡꯅ ꯂꯥꯛꯄꯅꯤꯅ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯊꯦꯡꯅꯕꯅꯦ꯫ ꯂꯥꯡꯉꯝꯕꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯁꯦꯝ ꯁꯥꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯋꯥ ꯃꯦꯜꯂꯝꯃꯤ꯫ ꯃꯄꯥꯗꯤ ꯃꯆꯥꯅ ꯀꯩ ꯊꯦꯡꯅꯔꯛꯈꯤꯕꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯊꯪꯗꯗꯤ ꯆꯠꯂꯨꯔꯅꯨꯀꯣ, ꯏꯄꯥ ꯄꯥꯈꯠꯂꯤꯅꯦ꯫ ꯕꯥꯖꯤ, ꯅꯆꯥꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯦ꯫ ꯃꯊꯪ ꯈꯟꯕꯅ ꯑꯗꯨꯝ ꯍꯥꯏꯅ ꯀꯤꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩ ꯀꯤꯖꯔꯒ ꯁꯣꯛꯇꯅꯕ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯒꯦ꯫ ꯏꯄꯥꯒꯤ ꯃꯊꯪ ꯅꯤꯡꯊꯧ ꯑꯣꯏꯅꯕ ꯑꯇꯣꯞꯄ ꯑꯃ ꯊꯤꯕ ꯍꯧꯕꯤꯔꯣ ꯑꯗꯨꯗꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯛꯆꯩ꯫ ꯏꯆꯥ ꯊꯧꯅꯥ ꯐꯕ ꯑꯃ ꯂꯩꯖꯕꯒꯤ ꯑꯩ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ꯫ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗꯗꯤ ꯏꯄꯥꯅ ꯏꯆꯥꯕꯨ ꯂꯥꯟꯕꯨꯡꯗ ꯊꯥꯔꯗꯕꯅꯤ, ꯌꯦꯛꯅꯕ ꯃꯥꯌꯣꯛ ꯌꯥꯅꯕꯒꯤꯗꯃꯛꯇ꯫ ꯂꯥꯡꯉꯝꯕꯁꯨ ꯅꯣꯛꯁꯤꯟꯅꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯆꯪꯂꯛꯂꯒ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡꯗ ꯀꯔꯤꯅꯣ ꯈꯔ ꯍꯥꯏ꯫ ꯅꯤꯡꯊꯧ ꯅꯣꯛꯄ ꯇꯣꯛꯈ꯭ꯔꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯡꯉꯝꯕꯅ ꯀꯩ ꯄꯥꯎꯅꯣ ꯂꯥꯟꯃꯤ? ꯑꯩꯁꯨ ꯇꯥꯒꯦꯗꯅ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦꯗ, ꯂꯥꯟꯃꯤ ꯋꯥꯠꯄꯒꯤꯅꯤ꯫ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ, ꯑꯩꯁꯨ ꯀꯔꯤꯅꯣ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦ꯫ ꯕꯥꯖꯤ, ꯑꯩꯁꯦ ꯀꯣꯏꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯉꯔꯥꯡ ꯈꯛꯇ ꯊꯣꯛꯎꯕꯁꯤꯗ ꯂꯝꯕꯤꯒ ꯏꯉꯥꯎ ꯉꯥꯎꯏ꯫ ꯑꯩ ꯈꯔ ꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯂꯝ ꯀꯣꯏꯕ ꯑꯣꯏꯅ꯫ ꯍꯣꯏ, ꯂꯩꯕꯥꯛ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯀꯣꯏꯊꯣꯛꯎꯁꯣ ꯏꯆꯥꯁꯤꯗꯤ꯫ ꯂꯥꯡꯉꯝꯕ ꯍꯔꯥꯎ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯑꯔꯣꯟꯕ ꯀꯥ ꯑꯃꯗ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯃꯒ ꯆꯪꯈꯤ꯫ ꯂꯥꯡꯉꯝꯕ ꯀꯣꯏꯕ ꯆꯠꯇꯧꯔꯕꯅꯤ ꯍꯥꯏꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯇꯥꯕ ꯁꯥꯗꯨꯅ ꯈꯜꯂꯤ꯫ ꯂꯥꯡꯉꯝꯕꯅ ꯂꯩꯕꯥꯛꯁꯨ ꯌꯦꯡꯁꯤꯟꯗꯣꯏꯅꯤ, ꯀꯔꯤꯕꯨ ꯄꯨꯔꯒ ꯆꯠꯁꯤꯒꯦ ꯑꯩꯕꯣ? ꯍꯦꯔꯥ, ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯄꯨꯔꯒ ꯍꯦꯛꯇ ꯌꯦꯜꯂꯝꯃꯒꯦ꯫ ꯑꯗꯨꯒ ꯀꯥ ꯍꯦꯟꯅ ꯋꯥꯔꯕꯁꯤꯡꯒꯤꯅ ꯂꯥꯟꯃꯤ ꯈꯔ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯅꯝꯂ ꯂꯣꯏꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯌꯦꯛꯁꯪꯗ ꯊꯦꯠꯂꯤꯕ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯑꯌꯦꯛꯄ ꯂꯥꯏꯗꯨ ꯎꯔꯨꯔꯦ꯫ ꯂꯥꯏꯌꯦꯛꯁꯪ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯥꯡꯉꯝꯕꯅ ꯁꯛ ꯎꯍꯟꯗꯕꯤ, ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯅꯃꯤꯡ ꯐꯥꯎꯕ ꯇꯥꯛꯊꯣꯛꯇꯦ꯫ ꯊꯃꯣꯏꯁꯦ ꯄ꯭ꯔꯣꯛ ꯆꯥꯍꯜꯂꯦ ꯅꯪꯅ꯫ ꯅꯃꯤꯡ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯉꯩ ꯎꯠ ꯍꯥꯟꯅ ꯑꯣꯟꯗꯧꯔꯕ꯭ꯔꯥ ꯀꯩꯅꯣ? ꯀꯩꯒꯤꯅꯣ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯀꯌꯥ ꯑꯃ ꯑꯩꯅ ꯈꯣꯏꯗꯥꯔꯨꯗ꯭ꯔꯒ ꯁꯛꯁꯨ ꯈꯪꯗꯕꯤ ꯅꯉꯣꯟꯗ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯔꯤꯁꯤꯕꯣ? ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯑꯁꯦꯡꯕ꯫ ꯅꯪ ꯑꯩꯉꯣꯟꯗ ꯁꯛꯇꯤ ꯇꯥꯛꯎꯀꯣ ꯃꯥꯏꯈꯨꯝꯕꯤ꯫ ꯂꯥꯡꯉꯝꯕ ꯂꯩꯕꯥꯛ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯂꯝ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ꯫ ꯊꯧꯒꯜꯂꯣꯟ ꯈꯪꯕ ꯂꯥꯡꯉꯝꯕꯅꯤ꯫ ꯋꯥꯉꯥꯡ ꯍꯩꯕ, ꯃꯊꯪ ꯈꯟꯕ, ꯁꯥꯐꯕ, ꯀꯅꯥꯒ ꯆꯥꯡꯗꯝꯅꯕꯗ ꯆꯥꯡ ꯇꯥꯗ꯭ꯔꯕ ꯁꯛꯍꯦꯟꯕ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯄꯥꯒꯤ ꯃꯃꯣꯝꯁꯤꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯅꯨꯄꯤ ꯑꯃꯅ ꯃꯊꯪ ꯈꯟꯕ, ꯂꯨꯛ ꯍꯥꯕꯤꯔꯛꯑꯕꯣ? ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯅꯪꯅ ꯍꯪꯕ ꯈꯨꯝꯃꯛꯇ꯭ꯔꯦ, ꯁꯦ ꯑꯩ ꯍꯪꯒꯦꯁꯦ꯫ ꯃꯊꯪ ꯈꯟꯕ, ꯇꯥꯕꯤꯕ꯭ꯔꯣ? ꯂꯥꯡꯉꯝꯕ ꯍꯥꯏꯐꯦꯠ ꯁꯥꯎꯔꯞꯅ ꯌꯦꯡꯂꯛꯏ꯫
ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯑꯣꯏꯅꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯑꯇꯩ ꯅꯨꯄꯤꯗꯨꯗ ꯂꯦꯟꯅꯔꯝꯃꯤ꯫ ꯂꯥꯡꯉꯝꯕꯅ ꯆꯠꯃꯤꯟꯅꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯒꯤ ꯈꯔ ꯌꯦꯡꯕꯗ ꯀꯤꯖꯕ ꯑꯃ ꯀꯧꯔꯒ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡꯗꯨ ꯄꯤꯔꯨꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯗꯨꯁꯨ ꯂꯩꯁꯥꯕꯤꯗ ꯑꯆꯥꯄꯣꯠ ꯄꯤꯒꯗꯧꯔꯦ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯏ꯫ ꯅꯨꯄꯤ ꯑꯃꯅ ꯗꯥꯗꯥ, ꯑꯩꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯦ꯫ ꯃꯊꯪ ꯈꯟꯕꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯗꯥꯗꯥ, ꯁꯦꯜ ꯀꯌꯥ ꯄꯥꯝꯃꯤ ꯑꯩ ꯄꯤꯒꯦ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯃꯤ ꯃꯊꯪ ꯈꯟꯕꯗꯤ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯦ꯫ ꯗꯥꯗꯥ, ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯁꯦꯜꯗꯣ ꯄꯤꯒꯦꯕ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯍꯦ, ꯃꯊꯪ ꯈꯟꯕ ꯑꯁꯦ ꯐꯥꯒꯤꯔꯣ? ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯔꯛꯀꯗꯕ ꯅꯤꯡꯊꯧꯅꯤꯅꯦ, ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯍꯥ? ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯌꯣꯡ ꯃꯥꯟꯕꯤꯁꯤꯡꯁꯦ꯫ ꯂꯥꯟꯃꯤꯗꯨ ꯑꯆꯥꯄꯣꯠ ꯄꯤꯔꯝꯂꯒ ꯁꯥꯎꯅ ꯊꯣꯛꯂꯛꯏ꯫ ꯂꯥꯡꯉꯝꯕꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯎꯗꯨꯅ ꯂꯥꯟꯃꯤꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯉꯔꯥꯡ ꯀꯥꯔꯨꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯂꯥꯟꯃꯤ ꯑꯆꯧꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯝ ꯀꯣꯏꯕꯗꯨ ꯊꯨꯅ ꯆꯠꯅꯕ ꯑꯃꯗꯤ ꯑꯋꯥ ꯑꯅꯥꯒꯤ ꯃꯇꯦꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯨꯅ ꯌꯥꯡꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ꯫ ꯑꯋꯥ ꯑꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯕꯒꯤ ꯄꯥꯎ ꯃꯄꯥ ꯅꯤꯡꯊꯧꯗꯁꯨ ꯇꯝꯖꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯂꯥꯡꯉꯝꯕꯕꯨ ꯊꯥꯒꯠꯅꯕꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯊꯧꯒ ꯂꯣꯏꯅ ꯀꯥꯎꯅꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯂꯥꯡꯉꯝꯕ ꯃꯁꯥꯗꯨ ꯆꯣꯛꯊꯕꯒꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯜꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯀꯩꯁꯥꯜ ꯆꯅꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯥꯡꯇꯛꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯆꯥꯔꯕ ꯃꯇꯨꯡ ꯇꯨꯝꯂꯨꯅꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯍꯤꯞꯊꯕꯒ ꯕꯥꯁꯤ ꯃꯈꯣꯜ ꯅꯨꯡꯁꯤꯕ ꯍꯦꯛ ꯍꯦꯛ ꯇꯥꯕꯗꯨ ꯇꯥꯔꯛꯏ꯫ ꯃꯃꯥꯡꯗꯗꯤ ꯕꯥꯁꯤ ꯃꯈꯣꯜꯗꯨ ꯇꯥꯕꯒ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯈꯛꯇ ꯈꯪꯂꯛꯏ ꯕꯥꯁꯤ ꯈꯣꯡꯂꯤꯕ ꯑꯗꯨ ꯀꯅꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗꯁꯨ ꯇꯥꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯃꯥꯡꯗ ꯇꯥꯈꯤꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯍꯤꯡꯗꯨꯃ ꯕꯥꯁꯤꯒꯤ ꯃꯦꯡꯂꯕ ꯁꯨꯔꯒꯤ ꯏꯄꯥꯛꯇ ꯅꯨꯡꯁꯤꯕꯒꯤ ꯏꯄꯣꯝꯅ ꯌꯩꯗꯨꯅ ꯇꯨꯝꯈꯨꯜ ꯇꯥꯟꯈ꯭ꯔꯦ꯫ ꯃꯇꯝꯅ ꯀꯅꯥꯅꯁꯨ ꯉꯥꯏꯕꯤꯗꯦ꯫ ꯊꯦꯡꯅꯁꯦ ꯍꯥꯏꯕ ꯍꯞꯇꯥ ꯑꯃꯗꯨ ꯐꯥꯔꯛꯂꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯅꯤ ꯂꯥꯡꯉꯝꯕꯅ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯔꯝꯕꯗꯨ꯫ ꯑꯌꯨꯛ ꯌꯦꯡꯀꯣꯠ ꯑꯉꯟꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖꯕ ꯃꯥꯏꯊꯕꯔꯗꯨꯅ ꯑꯆꯝꯕ ꯃꯤꯁꯝ ꯑꯃꯅ ꯁꯦꯠꯅꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯔꯒ ꯆꯠꯅꯕ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯎꯔꯗꯨꯅ ꯉꯛ ꯉꯛꯅ ꯍꯪꯂꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯡꯉꯝꯕ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯅ? ꯂꯥꯡꯉꯝꯕꯅ ꯕꯥꯖꯤ, ꯂꯩꯕꯥꯛꯁꯦ ꯑꯩꯅ ꯂꯥꯟꯃꯤꯁꯤꯡꯒ ꯆꯠꯄꯁꯤꯗꯤ ꯄꯦꯟꯗꯦ꯫ ꯃꯤꯁꯝ ꯁꯥꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯒꯦ, ꯑꯗꯨꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯀꯨꯞꯅ ꯎꯕ ꯐꯪꯒꯅꯤ ꯈꯟꯖꯩ ꯅꯆꯥꯅ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯏꯄꯥꯗꯤ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯏꯆꯥꯒꯤ ꯋꯥꯈꯜ ꯁꯤꯒꯨꯝꯅ꯫ ꯆꯠꯂꯨ ꯆꯠꯂꯨ ꯏꯆꯥꯁꯤꯗꯤ꯫ ꯑꯗꯨꯕꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ꯫ ꯂꯥꯡꯉꯝꯕꯅ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯌꯣꯝꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯤ ꯃꯥꯒꯤ ꯑꯔꯣꯟꯕ ꯀꯥ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯥꯡꯉꯝꯕ ꯆꯤꯡ ꯑꯗꯨꯗ ꯃꯈꯣꯡꯅ ꯀꯥꯔꯛꯄꯒꯤ ꯋꯥꯕꯅ ꯁꯤꯒꯗꯧꯔꯦ꯫ ꯄꯣꯊꯥ ꯄꯣꯊꯥ ꯀꯥꯔꯛꯄꯗ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯂꯩꯐꯝꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯏꯁꯨꯛ ꯁꯨꯛꯊꯅ ꯁꯨꯔꯨꯡꯗꯨꯗꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯎꯈꯣꯡ ꯑꯃꯗ ꯐꯝꯃꯤ꯫ ꯃꯅꯨꯡꯗ ꯃꯥꯅ ꯎꯔꯛꯂꯤꯕ ꯃꯤꯔꯥꯡ ꯊꯨꯔꯕ ꯄꯣꯊꯥꯐꯝ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯊꯥꯡ ꯇꯦꯟ ꯃꯌꯥꯝꯅ ꯆꯤꯡꯕ ꯃꯥꯅ ꯈꯜꯂꯨꯏ ꯀꯩꯁꯥꯜ ꯆꯅꯨ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒ ꯎꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯤꯅ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯕ ꯑꯊꯤꯡꯕ ꯉꯝꯗꯕ ꯄꯤꯔꯥꯡ ꯑꯃꯅ ꯇꯠꯇꯅ ꯑꯣꯠꯂꯔꯤ꯫ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯑꯋꯥꯕꯒꯤ ꯋꯥꯈꯜꯒ ꯏꯔꯣꯏꯅꯅ ꯉꯥꯏꯍꯥꯛ ꯐꯝꯃꯤ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯂꯤ꯫ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯍꯧꯒꯠꯂꯛꯄꯗ ꯀꯩ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯂꯥꯡꯉꯝꯕ ꯎ ꯃꯊꯛꯇ ꯁꯠ-ꯁꯠ ꯀꯥꯈꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯀꯩ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯂꯩꯔꯝꯈꯤꯅꯤ ꯈꯟꯗꯨꯅ ꯎ ꯃꯊꯛꯇ ꯑꯗꯨꯝ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯔꯦ꯫ ꯑꯗꯨꯉꯩ ꯎꯈꯤꯕ ꯅꯤꯡꯊꯤꯕꯤ ꯃꯤꯁꯅꯥꯗꯣ
ꯍꯔꯥꯎꯕꯅ ꯄꯪꯈꯩ ꯂꯩꯇ꯭ꯔꯕ ꯂꯥꯡꯉꯝꯕ ꯉꯥꯏꯍꯥꯛꯇꯨꯗ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯀꯥꯎꯔꯝꯃꯤ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯏ ꯑꯗꯨꯒ ꯀꯨꯝꯊꯔꯛꯎ ꯅꯪ ꯐꯨꯕ ꯂꯥꯛꯏꯅꯦ ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯂꯥꯡꯉꯝꯕꯁꯨ ꯁꯠ-ꯁꯠ ꯀꯨꯝꯊꯔꯛꯇꯨꯅ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯍꯔꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯑꯩꯅ ꯅꯪ ꯐꯨꯕ ꯂꯥꯛꯏꯅꯦ ꯍꯥꯏꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯌꯦꯡꯉꯒ ꯂꯩꯅꯦ꯫ ꯂꯥꯡꯉꯝꯕꯅ ꯐꯨꯒꯦꯁꯨ ꯐꯨꯕꯤꯔꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯂꯩꯇꯅ ꯐꯨꯒꯗꯕ ꯃꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦꯀꯣ꯫ ꯑꯗꯨꯒ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯪꯅ ꯈꯪꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯔꯧꯅꯦ꯫ ꯂꯩ ꯃꯐꯝ ꯀꯥꯍꯟꯗꯣꯏꯕ ꯃꯇꯦꯡ ꯂꯧꯕꯗ ꯁꯛꯇꯣ ꯇꯁꯦꯡꯅ ꯈꯪꯅꯔꯗꯤ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯏꯅꯦ꯫ ꯀꯩꯁꯥꯜ ꯆꯅꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯉꯝꯃꯤ ꯑꯗꯨꯕꯨ ꯅꯣꯛꯄꯁꯨ ꯉꯝꯂꯝꯗꯦ꯫ ꯂꯥꯡꯉꯝꯕꯁꯨ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯃꯔꯝꯗ ꯒ꯭ꯔꯤꯒꯤ ꯇꯛꯇꯨꯅ ꯍꯪꯂꯝꯃꯤ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯂꯥꯡꯉꯝꯕꯕꯨ ꯑꯆꯤꯛꯄ ꯆꯦꯛꯂꯥꯒꯤ ꯈꯣꯟꯖꯦꯜꯗꯅ ꯅꯤꯟꯕ ꯎꯃꯪ ꯑꯃꯗ ꯄꯨꯔꯛꯏ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯃꯤꯟꯅꯩ꯫ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯇꯞꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯤꯔꯛꯏ꯫ ꯆꯍꯤ 19ꯒꯤ ꯃꯃꯥꯡꯗ ꯈꯥꯂꯤꯋꯥꯔ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯈꯨꯜꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯏꯃꯨꯡ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯍꯜ ꯑꯉꯝꯕ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤ ꯅꯤꯡꯊꯧꯒꯤꯁꯨ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯊꯥꯡꯗ ꯇꯦꯟꯗ ꯑꯇꯩ ꯑꯇꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯗ ꯂꯝꯕꯥ ꯂꯩꯇꯕ ꯅꯨꯄꯥꯅꯤ꯫ ꯃꯌꯥꯝꯅ ꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯂꯨꯅ ꯇꯧꯏ ꯃꯔꯝꯗꯤ ꯃꯍꯥꯛ ꯊꯧꯒꯜꯂꯣꯟ ꯈꯪꯕ, ꯃꯤꯒꯤ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯒꯟꯕ, ꯃꯇꯝ ꯆꯨꯞꯄꯗ ꯍꯔꯥꯎ ꯇꯌꯥꯝꯅꯇ ꯂꯩꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯕ ꯃꯐꯝꯗ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯃꯉꯥꯜꯅ ꯃꯁꯦꯛ ꯅꯥꯏꯅ ꯉꯥꯜꯂꯤ꯫ ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯑꯉꯝꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯆꯪꯈꯣꯟꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯨꯟꯁꯤ ꯑꯃ ꯂꯦꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯖꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤ ꯑꯔꯥꯏꯕ ꯑꯉꯥꯡ ꯅꯠꯇꯦ, ꯃꯄꯥꯒꯨꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯊꯥꯡ ꯇꯥ ꯇꯦꯟ ꯌꯥꯝꯅ ꯄꯥꯝꯖꯅ ꯇꯝꯂꯛꯄꯅꯤ꯫ ꯁꯛꯁꯨ ꯂꯥꯏꯒꯤ ꯃꯆꯥꯗꯒꯤ ꯇꯥꯗꯦꯗꯣ꯫ ꯁꯛ ꯆꯨꯗ ꯌꯦꯡꯂꯦ ꯃꯃꯥ ꯂꯧꯏ, ꯃꯍꯩ ꯃꯁꯤꯡꯗ ꯌꯦꯡꯂꯦ ꯃꯄꯥ ꯂꯧꯏ꯫ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯌꯥꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯅ ꯆꯍꯤ 10 ꯍꯥꯏꯔꯛꯄꯗ ꯊꯥꯡ ꯇꯦꯟꯒꯤ ꯃꯍꯩ ꯏꯔꯥꯏ ꯂꯥꯏꯅ ꯇꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯇꯝꯕ ꯌꯥꯕꯁꯨ ꯇꯝꯁꯤꯟꯕ ꯂꯦꯞꯇ꯭ꯔꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯂꯝ ꯀꯣꯏꯔꯛꯄꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯈꯨꯠꯇ ꯂꯤꯔꯨꯡ ꯄꯥꯏꯗꯨꯅ ꯇꯦꯟꯖꯩ 3 ꯍꯥꯞꯂꯒ ꯃꯄꯥ ꯇꯝꯗꯨꯅ ꯀꯥꯞꯄ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯑꯉꯝꯕꯅ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯏ꯫ ꯑꯉꯝꯕꯁꯨ ꯅꯤꯡꯊꯧ ꯂꯥꯛꯄ ꯎꯕꯗ ꯑꯉꯝꯕꯁꯨ ꯍꯧꯒꯠꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯉꯝꯕ, ꯃꯥꯡꯗ ꯎꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯂꯦꯞꯂꯤꯕ ꯈꯣꯡꯂꯦꯞ, ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ, ꯀꯥꯞꯂꯤꯕ ꯇꯦꯟꯗꯝ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯊꯣꯛꯈ꯭ꯔꯦꯗ ꯈꯜꯂꯨꯕꯗ꯫ ꯑꯉꯝꯕꯅ ꯏꯅꯤꯡꯊꯧ, ꯃꯥꯡꯗ ꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯤ, ꯈꯪꯕꯤꯗ꯭ꯔꯕꯣ ꯏꯅꯤꯡꯊꯧ? ꯏꯅꯤꯡꯊꯧꯅꯒ ꯆꯥꯛꯎꯝꯕꯗ ꯂꯥꯛꯄꯗ ꯄꯝꯗꯨꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥꯇꯣꯝꯕꯤꯁꯦ ꯀꯥꯏꯅꯒ ꯄꯝꯗꯨꯅ ꯁꯥꯟꯅꯈꯤꯕꯗꯣ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯁꯤꯕꯨ ꯏꯆꯥ ꯊꯋꯥꯏꯂꯦꯝꯕꯤꯔꯅꯦ? ꯏꯆꯦ, ꯏꯆꯥꯗꯤ ꯂꯩꯁꯥꯕꯤ ꯐꯔꯗꯅ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯂꯨꯗ꯭ꯔꯦ, ꯃꯄꯥ ꯂꯧꯏꯅꯦꯍꯦ꯫ ꯊꯋꯥꯏꯂꯦꯝꯕꯤꯅ ꯃꯥꯅ ꯇꯦꯟ ꯀꯥꯞꯂꯤꯕꯗꯨ ꯃꯄꯥ ꯆꯨꯝꯅ ꯆꯨꯝꯅ ꯀꯥꯞꯄꯗꯨꯗ ꯅꯤꯡꯊꯧꯗꯤ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯋꯥꯏꯂꯦꯝꯕꯤ ꯇꯦꯟ ꯀꯥꯞꯄꯗꯨ ꯇꯟꯁꯤꯜꯂꯛꯑꯕ꯭ꯔꯥ ꯀꯩꯅꯣ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧ ꯎꯕꯗꯨꯗ ꯅꯤꯡꯊꯧꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥꯁꯤꯗꯤ, ꯅꯪꯗꯤ ꯇꯦꯟ ꯀꯥꯞꯄꯁꯤꯗꯤ ꯀꯅꯥꯅ ꯇꯝꯕꯤ? ꯊꯋꯥꯏꯂꯦꯝꯕꯤꯅ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯄꯟꯊꯧꯅ ꯇꯝꯕꯤ꯫ ꯇꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯂꯥꯟꯃꯤ ꯈꯔꯅ ꯁꯦꯟꯅꯔꯒ ꯁꯒꯣꯜ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯊꯋꯥꯏꯂꯦꯝꯕꯤꯅ ꯃꯗꯨ ꯎꯕꯗ ꯃꯄꯥꯗ ꯍꯥꯏꯔꯛꯏ, ꯄꯟꯊꯧ, ꯁꯒꯣꯜ ꯇꯣꯡꯂꯒ ꯑꯔꯥꯝꯕꯥꯏ ꯍꯨꯟꯕꯁꯨ ꯇꯝꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯊꯋꯥꯏꯂꯦꯝꯕꯤꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫
ꯑꯗꯨꯒ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯇꯤꯛ ꯇꯤꯛ ꯂꯥꯎꯕ ꯁꯒꯣꯜ ꯑꯃ ꯄꯤꯕꯤꯔꯝꯃꯤ꯫ ꯊꯋꯥꯏꯂꯦꯝꯕꯤ ꯅꯤꯡꯊꯧꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯋꯥꯏꯂꯦꯝꯕꯤꯒꯤ ꯂꯤꯔꯨꯡꯇꯦꯟꯗꯨ ꯄꯥꯏꯔꯒ ꯀꯥꯞꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯡꯉꯝꯕꯅ "ꯕꯥꯖꯤ, ꯂꯤꯔꯨꯡꯁꯦ ꯀꯥꯞꯄ ꯅꯨꯡꯉꯥꯏꯌꯦ, ꯑꯩ ꯃꯁꯤ ꯄꯥꯝꯃꯦ, ꯁꯤꯒ ꯃꯥꯟꯅꯕ ꯑꯃ ꯁꯥꯕꯤꯌꯨ, ꯁꯤꯗꯤ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯒꯤꯅꯤ"꯫ ꯊꯋꯥꯏꯂꯦꯝꯕꯤ ꯑꯉꯥꯡ ꯍꯥꯏꯔꯛꯂꯕꯗꯨꯗ ꯃꯄꯥꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯛꯇꯕꯨ ꯄꯤꯛꯇꯛ ꯄꯤꯛꯄꯒꯤ ꯑꯉꯥꯡ ꯃꯥꯟꯖꯕꯒꯤ ꯋꯥꯅꯤ, ꯆꯍꯤꯗꯤ ꯂꯥꯡꯉꯝꯕꯒ ꯀꯩꯁꯨ ꯈꯦꯠꯅꯕ ꯅꯠꯇꯦ, ꯍꯟꯒꯦ ꯍꯥꯏꯅ ꯍꯜꯂꯕꯗ ꯊꯥꯕꯨꯝ 4-5 ꯈꯛꯇꯅꯤ꯫ ꯑꯉꯝꯕꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯃꯊꯪ ꯈꯟꯕꯅ ꯄꯥꯝꯂꯦ ꯍꯥꯏꯔꯕꯅꯤꯅ ꯂꯤꯔꯨꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯑꯩꯅ ꯁꯥꯖꯕ ꯇꯥꯔꯦꯗꯅ"꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗ ꯑꯉꯝꯕꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯈꯣꯡꯈꯤꯕ ꯕꯥꯁꯤꯒꯤ ꯁꯨꯔꯅ ꯈꯨꯜ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯊꯋꯥꯏꯂꯦꯝꯕꯤꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯇꯥꯈꯤ ꯑꯃꯗꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯈꯣꯡꯕꯤꯌꯨ ꯇꯥꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯈꯔꯅꯤ ꯂꯩꯔꯒ ꯑꯉꯝꯕꯅ ꯂꯥꯡꯉꯝꯕꯒꯤ ꯂꯤꯔꯨꯡ ꯁꯥꯗꯨꯅ ꯀꯣꯅꯨꯡ ꯀꯥꯗꯨꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯊꯋꯥꯏꯂꯦꯝꯕꯤꯁꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯖꯩ꯫ ꯂꯥꯡꯉꯝꯕ ꯂꯤꯔꯨꯡꯗꯨ ꯌꯥꯝꯅ ꯄꯥꯝꯖꯔꯨꯔꯕ ꯃꯥꯜꯂꯦ, ꯀꯅꯥ ꯑꯃꯠꯇꯅ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ꯫ ꯉꯁꯤꯗꯒꯤ ꯍꯌꯦꯡ, ꯍꯌꯦꯡꯗꯒꯤ ꯍꯪꯆꯤꯠ, ꯍꯪꯆꯤꯠꯇꯒꯤ ꯃꯁꯦꯟ, ꯃꯁꯦꯟꯗꯒꯤ ꯃꯔꯧ, ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 3 ꯍꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯈꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯂꯥꯟꯒꯤ ꯆꯦ ꯊꯥꯔꯛꯄꯒ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯥꯟ ꯍꯧꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛꯀꯤ ꯅꯨꯄꯥ ꯂꯣꯏꯅꯃꯛ ꯀꯧꯈꯠꯇꯨꯅ ꯂꯥꯟꯃꯤ ꯁꯦꯝꯒꯠ ꯁꯥꯒꯠꯂꯝꯃꯤ꯫ ꯑꯉꯝꯕꯁꯨ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ꯫ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯑꯉꯝꯕ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯄ ꯂꯥꯏꯐꯤꯗꯕꯤꯒꯨꯝ ꯃꯥꯒꯤ ꯊꯥꯡꯁꯥꯡꯗꯨꯅ ꯍꯥꯏꯗꯠ ꯍꯥꯏꯗꯠꯇꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯂꯥꯟ ꯑꯗꯨ ꯂꯣꯏꯕ ꯈꯝꯕꯒꯤ ꯃꯃꯤꯡ ꯂꯧꯗꯦ꯫ ꯅꯣꯡꯃꯈꯛ ꯂꯥꯟ ꯂꯦꯞꯄ ꯅꯨꯃꯤꯠꯇ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯅꯕꯒꯤ ꯇꯟꯖꯥ ꯐꯪꯂꯝꯃꯤ꯫ ꯀꯌꯥꯗ ꯊꯃꯣꯏ ꯁꯣꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯗ ꯆꯟꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯃꯄꯥ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯂꯥꯟꯕꯨꯡꯗ ꯌꯥꯏꯕꯤ ꯊꯥꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯅꯗꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕꯤ ꯃꯃꯥꯁꯤꯡꯅ ꯃꯆꯥ ꯂꯥꯛꯂꯔꯣꯏ ꯈꯜꯂꯨꯕꯗ ꯊꯥꯖꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯈꯥꯛ ꯑꯔꯥꯎꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯏꯆꯥ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯇꯦꯡꯊꯥꯅ ꯅꯥꯑꯣꯏꯅꯔꯤꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯨꯈ꯭ꯔꯥ ꯀꯌꯥꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯅ ꯊꯋꯥꯏꯒꯤ ꯃꯕꯨꯡꯉꯣ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯖꯈꯤꯒꯦ ꯍꯥꯏꯅ ꯁꯝꯂꯥꯡ ꯃꯄꯣꯛ ꯀꯥꯏꯅ ꯂꯥꯎ ꯈꯣꯡꯅ ꯀꯞꯂꯤꯕ ꯑꯄꯤꯛꯄ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯤꯕ ꯑꯉꯥꯡ ꯀꯌꯥꯅ ꯅꯋꯥ ꯑꯣꯏꯔꯤꯕ ꯋꯥꯈꯜꯁꯤꯡꯗꯗꯤ ꯃꯄꯥ ꯂꯩꯇꯕꯒꯤ ꯆꯩꯅꯥ ꯍꯥꯏꯕꯁꯤ ꯈꯪꯖꯗ꯭ꯔꯤꯗꯣ, ꯑꯗꯨꯃꯛꯅ ꯃꯃꯥ ꯑꯃꯗꯤ ꯃꯕꯣꯛꯀꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯎꯕꯗ ꯃꯈꯣꯏꯁꯨ ꯀꯞꯆꯔꯤ꯫ ꯃꯇꯧꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯊꯋꯥꯏꯂꯦꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯏꯉꯦꯂꯩꯒ ꯑꯉꯝꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯈꯧꯔꯥꯡꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯖꯔꯝꯃꯤ꯫ ꯊꯋꯥꯏꯂꯦꯝꯕꯤꯅ "ꯏꯃꯥ, ꯄꯟꯊꯧꯅ ꯂꯥꯟꯕꯨꯡꯗ ꯆꯠꯈꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ, ꯑꯗꯨꯅ ꯄꯟꯊꯧ ꯁꯣꯛꯇꯅꯕ ꯑꯩꯁꯨ ꯁꯦꯟꯅꯕ ꯆꯠꯀꯦ"꯫ ꯏꯉꯦꯂꯩꯅ "ꯍꯦ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯅꯪꯒꯤ ꯄꯟꯊꯧꯗꯤꯅꯦ ꯄꯥꯡꯒꯜꯗꯁꯨ ꯂꯧꯁꯤꯡꯗꯁꯨ ꯈꯨꯠꯂꯥꯏꯗꯁꯨ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯃꯤꯅꯤꯅꯦ, ꯅꯪꯒꯤ ꯄꯟꯊꯧ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ, ꯑꯗꯨꯝ ꯍꯥꯏꯅ ꯍꯥꯏꯒꯅꯨꯀꯣ ꯏꯆꯥꯇꯣꯝꯕꯤ"꯫ "ꯏꯃꯥ, ꯄꯟꯊꯧ ꯂꯥꯛꯑꯦ, ꯏꯅꯤꯡꯊꯧꯒ ꯂꯥꯛꯃꯤꯟꯅꯔꯤꯌꯦ"꯫ ꯏꯉꯦꯂꯩ ꯊꯋꯥꯏꯂꯦꯝꯕꯤꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯉꯤ꯫ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯖꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤ꯫ ꯅꯤꯡꯊꯧꯅ ꯂꯝꯕꯤ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯑꯉꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯏꯉꯦꯂꯩꯗꯤ ꯀꯞꯄꯗ ꯃꯃꯤꯠꯀ ꯉꯛꯁꯛ ꯉꯥꯡꯂꯦ꯫ ꯊꯋꯥꯏꯂꯦꯝꯕꯤꯅ "ꯀꯞꯀꯅꯨ ꯏꯃꯥ" ꯍꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯉꯝꯕꯅ "ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣꯅꯦ? ꯂꯥꯟꯁꯨ ꯈꯔꯅꯤ ꯂꯩꯔꯗꯤ ꯂꯣꯏꯔꯅꯤ, ꯑꯗꯨꯒ ꯏꯆꯥꯇꯣꯝꯕꯤꯁꯦ ꯀꯣꯅꯨꯡꯗ ꯃꯍꯩ ꯃꯁꯤꯡꯒ ꯇꯝꯍꯟꯗꯅ ꯐꯖꯅ ꯂꯩꯃꯤꯟꯅꯔꯗꯕꯅꯤ"꯫ ꯏꯉꯦꯂꯩꯅ "ꯐꯔꯁꯦ, ꯌꯨꯝ ꯆꯠꯅꯕ ꯇꯧꯔꯁꯤ, ꯅꯁꯥ ꯆꯣꯛꯊꯕꯅ ꯂꯣꯏꯔꯝꯃꯅꯤ"꯫ ꯊꯋꯥꯏꯂꯦꯝꯕꯤꯅ "ꯄꯟꯊꯧ, ꯉꯁꯤꯗꯤ ꯑꯩꯅ ꯁꯖꯤ ꯂꯥꯕ ꯑꯆꯧꯕ ꯑꯃ ꯐꯥꯔꯛꯏ,
ꯄꯟꯊꯧꯅ ꯌꯥꯏꯔꯒ ꯏꯃꯥꯅ ꯊꯣꯡꯂꯒ ꯆꯥꯛꯂꯦꯟ ꯑꯍꯥꯎꯕ ꯑꯃ ꯆꯥꯊꯔꯨꯔꯁꯤ꯫ ꯏꯉꯦꯂꯩ ꯑꯃꯗꯤ ꯊꯋꯥꯏꯂꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯝꯕ ꯄꯨꯛꯅꯤꯡꯗꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯑꯉꯝꯕꯅ "ꯏꯍꯦ, ꯏꯆꯥꯇꯣꯝꯕꯤꯕꯨ ꯁꯗꯥꯟꯕꯒ ꯆꯠꯂꯕ꯭ꯔꯥꯅꯦ?" ꯊꯋꯥꯏꯂꯦꯝꯕꯤꯅ "ꯄꯟꯊꯧꯅ ꯂꯥꯟꯕꯨꯡꯗ ꯆꯠꯈ꯭ꯔꯒ ꯏꯃꯥꯅ ꯏꯃꯨꯡ ꯄꯨꯕ ꯋꯥꯏ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯉꯝꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯄꯟꯊꯧ꯫ ꯌꯥꯔꯦꯁꯦ, ꯋꯥꯔꯤꯗꯣ ꯌꯨꯝꯗ ꯑꯣꯏꯅ ꯇꯧꯔꯁꯤ, ꯌꯨꯝ ꯍꯥꯟꯅ ꯌꯧꯁꯤꯜꯂꯨꯈꯤꯁꯦ." ꯑꯉꯝꯕꯅ "ꯃꯃꯥ, ꯑꯩꯗꯤ ꯌꯨꯝꯗ ꯆꯪꯂꯔꯣꯏꯒꯦ, ꯂꯥꯟ ꯂꯣꯏꯔꯒ ꯑꯣꯏꯅ ꯐꯖꯅ ꯆꯥꯃꯤꯟꯅꯔꯁꯤꯁꯦ꯫ ꯏꯆꯥꯅ ꯐꯥꯔꯛꯄ ꯁꯖꯤꯗꯣ ꯂꯧꯔꯒ ꯊꯅꯝꯃꯨ, ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯅꯅꯕ꯫ ꯉꯁꯤꯒꯤꯗꯤ ꯅꯃꯥꯅꯆꯥ ꯆꯥꯊꯣꯛꯃꯤꯟꯅꯧꯔꯣ, ꯑꯩꯗꯤ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯤꯗꯣ." ꯏꯉꯦꯂꯩꯅ ꯎꯔꯛꯏ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯂꯥꯟꯃꯤꯁꯤꯡ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯂꯧꯔꯝꯂꯒ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯠꯅꯈꯤꯕ꯫ ꯃꯗꯨ ꯎꯕꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯒ ꯃꯄꯨꯔꯣꯏꯕꯕꯨ ꯀꯟꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯑꯉꯝꯕꯁꯨ ꯏꯉꯦꯂꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯃꯆꯥꯅꯨꯄꯤꯗ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯔꯝꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ꯫ ꯏꯉꯦꯂꯩ ꯅꯨꯃꯤꯠꯇꯨ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ, ꯊꯋꯥꯏꯂꯦꯝꯕꯤꯅ ꯊꯦꯝꯗꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯑꯋꯥ ꯇꯦꯡꯊꯥꯈꯣꯜ ꯈꯛꯇꯅ ꯅꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯨꯜꯗꯨꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯤ꯫ ꯃꯤꯐꯝꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧꯗꯒꯤ ꯃꯇꯦꯡ ꯂꯧꯅꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯏꯉꯦꯂꯩ ꯃꯆꯥꯅꯨꯄꯤꯗ ꯍꯣꯔꯦꯟ ꯑꯦꯟꯁꯥꯡ ꯊꯣꯡꯅꯕ ꯎꯃꯪꯗꯒꯤ ꯌꯦꯂꯥꯡ ꯀꯦꯡꯒꯣꯏ ꯈꯔ ꯍꯦꯛꯂꯨꯁꯨ ꯃꯍꯥꯛ ꯃꯤꯐꯝ ꯌꯥꯎꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯋꯥꯏꯂꯦꯝꯕꯤ ꯌꯦꯂꯥꯡ ꯀꯦꯡꯒꯣꯏ ꯍꯦꯛꯄ ꯆꯠꯈ꯭ꯔꯦ꯫ ꯃꯤꯠꯐꯝ ꯑꯗꯨ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯄꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯌꯦꯛꯅꯕ ꯂꯩꯕꯥꯛꯅ ꯂꯥꯟ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯛꯂꯦ, ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯨ ꯍꯥꯏꯅ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯑꯉꯝꯕꯅ ꯊꯧꯅꯥ ꯍꯟꯗꯅ ꯂꯥꯎ ꯂꯥꯎꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯆꯦꯟꯗ ꯆꯦꯟꯅꯈꯤ꯫ ꯃꯥꯁꯨ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯏꯉꯦꯂꯩꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯉꯝꯕꯅ "ꯏꯉꯦꯂꯩ, ꯁꯒꯣꯜꯁꯤꯗ ꯇꯣꯡꯈꯠꯂꯛꯎ, ꯏꯆꯥꯇꯣꯝꯕꯤꯗꯤ ꯀꯗꯥꯏ?" ꯏꯉꯦꯂꯩꯅ "ꯏꯆꯥꯗ ꯎꯃꯪꯗ ꯌꯦꯂꯥꯡ ꯀꯦꯡꯒꯣꯏ ꯍꯦꯛꯄ ꯆꯠꯈꯤꯕꯅꯤ, ꯀꯔꯝ ꯇꯧꯒꯗꯧꯔꯤꯕꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ?" ꯃꯇꯥꯡ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯂꯣꯏꯖꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯑꯃꯨꯛ ꯃꯊꯪꯗ ꯌꯥꯝꯅ ꯊꯨꯅ ꯄꯨꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯕꯤꯔꯝꯃꯨ꯫